mayam khurumzari ai opinion khara share tawjage haiduna sigi platform se use tawjaraga ai video na ama namjabane hujik lariba manipur ki situation se loima mayam na khangabani ground reality se mayam na hena khangabani loina khangabani irei cha mayam se kai manipur se kai phibam leirige haibase responsibility se ma kai kai pugadoino khangak tabagi akhoi gi akhoi da nuai taba ese na moina su ai wanda yam pen daba ngasi sum se na share tawjabane tasengna handaki leiriba situation sigi matang da mayam na kwai dagi hari base koi gi state government gi through dagi recommend tawraga thabak mayam na mapan dagi tawra ira tawrak khangdaba judum law yauri tawbu sudum yauri aduga tasengna central government na koi prime minister na wangang de adagi di lairiba mayam si central government na solution na ba tawdi extra aggression na yauri khangabauda solution na ba tawde hai base si mayam sigi koi nuai taba mayam do ne ba pukhat li base do si mayam se sigi tanja achawa ma lak pa handaki parliament ki winter session lak pa se sina tanja achom phangi bane ba karigino haiba matamda mafam du da phammi bado haidi every state kudingi leaders national gi leaders mayamna maming nairaba haibadi jaga jaga du gi powerful oreba mi india gi powerful oreba mi se adu da phammaga leiri bane haitare lok sabha da 500 something mp leire rajya sabha da 200 something mp leire leiri mayam se machine yamaba leaders mayam do masa masa gi setu da phammaga leiri bane haitare sida akoina tanja se laure haira kanda akoigi mayamna hotnari base siga senga paudam adu manipur hujik thoi base siga senga paudam se akoi leiriba representative tu na kitang hena libiram batara kadi tasengna sigi hujik khanganingi potse walambasu yai khangalambasu yai kwaidagi men of the akoigi mina aina koina prok cha idi karino hai matam da akoigi mina haibadi ngangak taba si yam pende this was the best chance best opportunity amane adu opportunity do hawan gre loi gre moi adu haru matam da hairakani akoi permission ni akoi phangde akoi ngangba yade haiba adu taragadi akoi kumaina amuk haibada yada tari aniyak suna haiba tari ahumrak suna haiba tari marirak suna haiba tari maram di karigino haiba matam da akoi gi posi ani hau puthok taba yadam ni karigino haiba matam da parliament haiba sidi sida laiba leaders ma su phami live thari bani mayamna yamna kan honabado min amani dang wangang bada pulap loimak subkhradabni loi khangadabani aduna khangdaba le masu khangadabani aduna lot pasu yaroi dabani karino hai matanda lot ke khalamba pot oi taraga sidi parliament pukhat khabani na sidi wangang urabani na sidi kitang or tawdaba yadre sidi tawdaba yadre chanchandaba yadre ko hai base tawduri bani hai tare ima sing sigi moi si tolop sari ra ai ngam khai ngai ba i chinau myam se thonga pharaba i chinau myam se moi tolop sabra chade moi manipur kahaning dabagi moi power pai banate kaimta lei banate moi imai ben sing sisu moi power pai ja banate makut khulai pai banate haidi manipur kai ba yade na chanchali bani hai tare adumaina tasena ai isa tasena ai isa su haidi aina ngasi aina ngamjaba parliament session manung si badagi lairiba numit khara sida aina unazariba aigi ministers myam lairiba myam se koina tasena political party amada unabanate congress oigera bjp oigera edi mana pairami ba haibadi bibhag tu da akoi bu mateng pangba yaba akoi gi huji chatliba manipur gi scenario side akoi gi lan solution ba yaba department gi soi chat pa haitare department gi head to ne koina unaruise aduna koina bjp na tra congress unaruba nate imai ben sing si praja icham chambam ni kamkhai ngai ba ichinau sing su praja icham chambam ni ai sa su praja icham chambam ni icham chambam ni akoina authority kaim oiba nate aina changjari budom hoi mina budi yamna icham chamna akoi gi yam laina unabagi ni kai khalam gani yamna transparency oina hairabada tasengna anyhow unadab yadi aigi site kitang oisi thamjaram ge ko wari se duga tawrak tabduna different am oigre makoi gi thabak to aigi site gi tummaga lai thokpai ngamaktaba phammaga leibagi ngamaktaba aigi site asibok dang ngambre yenge ko duga makoi da seng wari lizaram ge ko aduga makoi da koina pressure do pira kana khangan na bo na jage ko aina di hek parliament chang wa laung madina ten drug office nga aina ekta aigi power ai aduni adani hairaga aina tawbang manate aigi kaim power leiba nate ai just isam chamba normal civilian namani sida aigi just aigi surrounding leibagi aigi kadai koigi sizinaraga haitare use tawraga aigi platform ama use tawraga kamaina unaraga makoi da khoi manipur gi leriba scenario se lead baya deko imai ben yana wari bas lead baya deko ngangkhai ngai ba na myam sina leizariba myam sina leizariba myam huji punsiro hingi bas lead baya deko mai chaiba myam imung mai chakriba myam dugi maram da lead baya deko punsi mangriba thobu sing dugi matang da lead baya deko kapsal iba moi myam dugi moi matang da su lead baya deko si wari si aina ngamjaba
खर लीजबने सिदा अखोइना कई हाइतार अदुगी थबक तो आइन लीजरमिबदुना अखोइगी तसेंगना हारगनि आइन अथॉरिटी अमा ओइरगा आइना पावर अम पाइदना आइना लीजबना चदे अदुमाइना इमाई बेन सिंसिसु प्रजा इचम चंबा मदि मोइसु पावर पाइबा नते मोइसु कमाइन तौरगा अखोइ मणिपुर गी लांसि लोइसनसिगे कमाइना शांति लांसिगे हाइबदु खंजरिनेबा एट द सेम टाइम नमखै ngaइबा अथौबी सिंसिसु कमाइन तौरगा लांसि लोइसनसिगे कमाइन तौरगा फत्तबा मिसे तांथोखिसिगे फत्तबा मिसे अमतंग मसागी मरमदा हलनगिसिगे अदुगा अखोइ मणिपुर से तंगदु लेताना हानदगी हेना डेवलप ओइना कमाइन लेहेनसिगे खल्लगा लेरिबा ngaतनेबा लेरिबा बिपुनमकसे मसा मसागी एरियादा ngamjaba hotnaribani aduna handaki area ngamjaba area du da handaki laiba parliament session sida tasengna puthoomba yabado puthoraktaba tasengna yamna naha amoina tawzariba akoi tasengna hakadi yam pendabado ai ngasi complain tawjabana chadi like everyone aina leaders ani aina representative ani haijari se tasengna adu handaki yam phajana di akoi gi puthoomba di yaba potni mana chance pirak I haida pirak tagadi akoi haida tare ai ngangan dragadi adu ai gi hakpu bibi dragadi si aina leirubai ke kana doino haibase nupa thokna uthokpa mathau tai ai si ngang batam khoi manipur da mai chai ko haibase mayam tawda puthok chage ai khoi manipur da sumaina leiba phibam se sumaina leiri ko haibase si ground reality pot se si amtam pukha chage natraga khoi manipur gi sida si asengba scenario se mayam pulap tam da khangan jage ai manipur gi madam da mini ani da ngang jage han gregi takpa tare haibeni anyhow by hook or by crook to takpa tare ai isagi su ai minister khara unajaba se tasena mi khara na di am laina unaboy ka ningam gani natraga appointment thajalaga ms law ne nang prime minister ni na daga chief minister ni unaba natte yamna anyhow unadaba yade na amadeli shalaga amadeli shalaga ai wari mana khara ngammi ko mana magi bibhag se mana pariba bibhag se minister chawi ko adun mana kitang mateng pangpa tara kadi manipur gi leiba phibam se kitang solve tokpa yai ko haibagi kaisu leitaba aina icham chamna chatlaga unajaba ni adun unajaba sisu appointment phangi phangdi haibagi anyhow aina amuktang थारगा फंगब नते नत्रगा केनोम तौरगा सिलगा उनरिबनि हाइतारे अदुदा अदुगी पोतो आईडी अथॉरिटी ओइबदि नतबनिना अदुई थबक्तुना ओइरकद्रा ओइरओइद्रा हाइबदन तोंगानम थंबा जस्ट वारी दुदि मोइदे खंगनदबा यादे को असेम वारी से खंगनदबा यादे को हाइबगी फिबम दुने दुमाइना चमानना इमाइ बेन सिंग ngam khai ngai bisin su masai wakal loi leirongani ba karam kada lan loiduno se khangam moi adubu akoi manipur si kandaba yade ko ai power paidraga su ai nongai paidraga su imai ben myam sina ai manipur se kandaba yade ko haibase loimak leptibni haitare aduna sigumba मैम से हंदकी चांस अचौब पार्लियामेंट सेशन की अचौब चांस मंगनबसे तसेंग नुंगाइतबगी वीडियो से शेयर तौजबने दुना मोइनबुदी हाइरकनी सिप चांस फंगदे आई ngangnब होनजै आई अदु मिनिस्टर ने बट एनी हाउ अखोइगी मसागी स्टेट तगी खल्लगा मयामना प्रजाना बोट थादर कारकपा हाइबसे मयामगी रिप्रेजेंटेटिव नि कैदोबै ngangbा ngam यारोइदोइनो लोइन आर्टिकल लेरिबनी ngangbा याई अदुबु कैदोवे political party yung kiraba political party की आइडिया तो जुम लेरबा अदुदी मसाना दुम सोइबा ताबनी मसाना ngangbा ngamdaba ताबनी अखोई की वारी से मोइ दलीरा खंगदमने मोइना अखोई दलीरा खंगदम नते मोइना अखोई द रेस्पेक्ट तो हनगदबने मी दुना सपोज political party फाइ नत्रका फति अमता हाइरो आइदि मी दुदा लई हाइनी मी दुदा लईबा करिगिनो हाइबा मतमदा अखोई से ना आइयमा आइएम इसागी इप्रूव की इमालेबा की वांगांग को थिंग पतागरी नहीं पार्टी तो मोलोग दे हे अदु तारगदी अदु नहीं पार्टी से खुंगुन तारोय मणिपुर दा खुंगुन तालोय हाइबी याय सेना हायबद अदुगी लिंग नो गट्स ता लेरा वांगांग गदम अदु तारगदी मकुजु कीगनी नत अदुदी आइदी पार्टी अदा फत्ते फै नत्रगा फत्ते हुंजरोय मी दुदा लई हाय मी दुना खर गट्सी ओइबा मथौ ताई थौना लेबा मथौ ताई दा यादी याद्रे दगा लेते दुदी तोसु याय दगा लेते ना हाइबा मथौ ताई अदु ngam दा तारगदी अखोइगी लीडर ओइबगी कानानी हाय तारे अदुना यामना नुंगाइजदबे पेंजदबगी हाइजबने